अहानबदा मरुब पाउ लमदम असिगी मियामना अना ए यावरक्पा मतमदा मपानदा चटलगा लायेंबगी चांग हंथरकले हाइना मणिपुर लेजिस्लेटिव असेंबली की स्पीकर वाई खेमचाना फोंदोक्रे मालेमगी लम कोइबा कयागी पुकनिंग चिंगसिलिबा थारोन केफ लेंगाकना अहेनबा मित्येंग थंबगी मथौ तारी इम्फाल वेस्ट डिस्ट्रिक्ट पुलिस कमांडो ना मियोय अनि लुपा करोड़ तरुक हेनबगी ब्राउन सुगर का कोना फागतख्रे खुरुमजरी टाइम्स ऑफ मणिपुर न्यूज मेंग ताबिरिबा पुनांपो एलिजाबेथ ना तरामनोचरी हौजी मियाम दा पाउ संदोकना पिजरी लमदम असिगी मियामना अना एक लाखपदा लायेंगबदा तोंगान तोंगानबा हॉस्पिटल सिंग हांगदोरकपासिना मपानदा चलगा लायेंगबगी चांग हंथरकले हाइना मणिपुर लेजिस्लेटिव असेंबली की स्पीकर युमनाम खेमचाना फोंदोक्रे वाफम असिंग असि घरीदा नौना हांगदोकपा मैन सी खांग सोवा रिकपा इम्फाल ब्रांच की क्लिनिक अमा हांगदोकपगी थौरमदा फोंदोखिबने मणिपुर इंटरनेशनल यूनिवर्सिटी की मीटिंग मखादा यूनिवर्सिटी असिगी मैन सी ख्वांग सोवा रिकपागा पुल्लगा टिबेटन मेडिकल एंड एस्ट्रो इंस्टीट्यूट अमा ओरिबा मैन सी खांग सोवा रिकपा हांगदोकपगी थौरम मदुदा जेनिम्स की डायरेक्टर डॉक्टर टी.एच. भीमो अमदे मणिपुर इंटरनेशनल यूनिवर्सिटी की चांसलर डॉक्टर हरि कुमार पलाथतका सु सरुक याखे ngasi hangdokliba clinic asigi CMO Dr. Chongi Sandapna ngasi hangdokliba clinic asina yangkhaitare suba branch ne clinic asina ayurveda gi oiba laying pathap sing sizinaduna anaba kaya laying bagi khudong chaba pigani haki MIU gi chancellor Dr. Hari Kumar Palathatkana Manipur International University gi makhada ngasidi Mansi Khang Sowa Rikpa gi Imphal branch clinic ama hangdokpasi yamna fai masina state asigi miyamda anoba medical treatment ki khudong chaba ma piba ngamlagani haki Chief guest oikiba speaker yumnam khemchana makha taraduna aikhoigi mahiroi sing mapalda chatuna mahai masing tamliba si Manipur International University ama hanglakpa asina khara makhaidi kokpa ngamlagani masida natana state ki economy da achoba kanaba amadi pire University asigi makhada ngasidi Tibetan Medical and Astro Institute ki masa ama Imphal da hangtokpa asina medical health da achoba mating ama pangba ngamlagani loinana mapal da puduna layingbagi changsu khara makhai hanthaba ngamlagani haki ko state sigi achoba investment ama angang singi larik tawbada mapan da thari basing sigi university sila di khara phani si kogi matam du da koi house da bill si pokala kuda kogi phamgi ba board treasury bank samadi opposition gi wakhal ne haizu tai ana university sina at least manipur gi economy da achowa kana ba ma pini sai na ahama thamjara kanda not only kogi like tamibada natana healthcare sector ama sangilakna si sangjin veri se I am really grateful to both of you Tamenglong District Headquarter dagi kilometer kunipan sangsilaga Tharon Khulgi Tharon Kefasi Malemgi Tongan Tongan ba Leba Kaya dagi lakpa Lam Koiba Kayagi Lam Thungpham Oidi Adubo Mafam Aduda Lekpa Chafamgi Khudong Chadaba Kaya Lebana Lam Koiba Singna Tungda Amok Lakningdanaba Maram Ama Oihori Hiramasida TOMTV Akanaba Paudam Ama Singthaningai oiraba lam koifam asida lam koiba singi lekfam chafam ningthina leitri haukhiba matam kharagi mamangda India amadi atai lebak singi lam koiba miyoi cha kayana mafam asida lakhi adubu mafam asida haujik leiriba lambi thong yauna khudong chadaba kaya asina lam koiba singna tungda amuk hanna lakningdanabagi maram ama oihori
hausi pausu kri su development akoi center digisu natraga hai state government digisu adum laitebagi akoi na adum waduna adum sida leijare adu akoi hausi kana akoi student union na caretaker oina lojari adu student union isu fund su kri adu da su adum laite adunagi na akoi CKF development toningai promote toningai krama tausera ntraga kadai by what means we can promote, from where do we get the outcome or the sources of to promote this with our weakness of our village, with this weakness of our caretakers. So we want all of the people, all of our communities to promote this a unique place called the Thoron Cave. Bharat na ning tamba fangdringai mamangdagi Tharon Cafe asi Tharon khulga sagonaduna laklaba wari singbulamasu leiribani. Masina maram oiduna state lengakna lamdam asida tourism chokhatnaba hotnariba sida Tharon Cafe pusu mari lenaba singna bami yengkangi apamba mafamadugi miyamda lehori. Mkhoi jaga ase ikhoi yi lamni adubu mapu laibini ko aduna mapu gi khara yengbi derbidi khar yadaba aduna madu yengbiu haina haijaning me si lamchi ikhoi hana di mina law tawduna laiba ko aduna madu tawdana ba si jaga si ikhoi lawnana ba haina ikhoi government singna aduga khara mateng pangna badi ngasi ke chim mathang tawrakani haina ei haijaning ni haina haijai park asi natraga cave asi lambi asi dagi liyona ba lakpa maphamda aduna tana atai facilities kaya awat pa maramna yamna fajakraba cave asi ngasi phawbagda malemda yamna malemgi thakta yoba ngamda bigi fibamda leiri district administration state government amadi center na meeting sangbiragadi park asi yamna phaba mongda sagalaga tourist kya pusalaga leijreba khunja singi unemployed youths kya da thabak pisanba adu khangna tadana mayamgi yamna nungaijaba tampham oiba yaba flora and fauna adaga yamna scenic oiba mafam asi preserve tawraga promote tawraga thambiragadi kyamuk khunja singi nungaigani haibagi wakhallon se kya phongdokjari paudamjari ba cameraman sanjoy ga loinana blessing gang mai for TOMTV news Tharon Cape Tamenglong. Ngarang numidang pung taruklom tarakpa matamda Imphal West District Police Commando ki kangbu amana Nambul Turel ki mamang thangba nakalda leiba Thokchom Bridge manaktagi miyoi ani malem ki kaithil da chawrakna lupa crore taruk henbagi mamal oigadaba brown sugar ka konana fagat krai faraba miyoi ani adudi Moizing awang leikai dagi MD Kabir Ahmad amade hauze masjid rota leiba Bihar gi Begusarai dagi Ram Jatan Das kawi Nakalamaromda ngarang nungthil pung ohumlom taba matamda Imphal More Lambigi Technopolda leiba Taranithoi Shuba Assam Rifles Sita Junction gi checkpost sa More Romdagi thorakpa silver machugi eco van registration number MN05J0907 da check tawada gari adugi semdoklaba thau tanki amagi manungda sapon kepta piece kunmanga manungda brown sugar packet kunmanga yauramadagi driver yauna miyoi ani fagat krai Assam Rifles gi fangba paugi matung ina faraba miyoi ani adudi Churachandpur district ki Songdo khundagi Jamkhomang baite chahi nifu apokpa Lukhozang baite amade Sangaikot B Salva 5 turning dagi Thangkho hau baite chahi kuntaruk apokpa Lunkhozang baite kawi faraba polam singadu punna gram chahumga taranithoi lummi amade malemgi kaithilda chawrakna lupa lak humfunithoi ga lising nifu romgi mamal oigani hairi Ngarang ayuk pung tara mathoirom taba matamda Imphal West District Police Commando gi kangbu amana Loksang khong makha leikai digi aina thingkraba lalhaulob UNLF ki nupi lanmi ama fagat krai faraba nupi adugi maming na Chakpram Ningol Famdom Ongbi Romapati Allies Yainong kawi Pauki marakta naten mabre ama lauzari
Nauka Hearing Aid Center. Kumja listing ama chawpan marifom doi ki hong chai kuntramanga hena Notice India ahan hearing aid clinic mo ine lerek laba Nauka gi Info Center ama hangjare TV ama phone gi konjel loinana nil khongum fam na tabang ngam da gi awaba mayok na di bana al koding mag wabi rugano Nauka Hearing Aid Clinic tanga simak lengsin direktuna completely invisible water resistant ama di rechargeable oida digital hearing aid hapiu tabang ngam gi pangal wala ba dom gi khang chana ba single power si tambio ai khoi gi leifam di Nagamapal Main Road Phawai Sangmam Lekai near Community Hall. Mobile number na 6000954159. Marks Time Classes. Chahi khudingi leptana topper puthokliba CBSE gi amatangairaba coaching center. Well experienced teaching faculty. Akhanaba subject opt tawbagi khudong chaba piri. Batch amada 15 students agi hena logjade. Admission form thazare form pishin bagi aroiba matam February 10. Akupa moral gidamak lengsun biraksi Marks Time Classes. Wangkai mahubom lampak phone number 9436288300 natraga 7005268735. Break matong da taram nok chari makhatawa pau pizari. Mahiroi loop ama oiriba Kangleipak Students Association asinduna tha Nipandagi Tara Humdoi Fawa Chathagadaba Mapan Shuba Kanglei Meg Sibel Marina Nasi Sports for a Change Cyber Wakalonda Cycle Rally Machakray Cycle Rally du Kanglagi Nongchup Thangba Getagi Lam Tharaba Matung Yathong da Leiba Mahiroi Loop Asigi Mayusangda Lam Thongpham Oiki DM College Teachers Education asinduna ki hoduna chatharakiba Annual Community Contact and Extension Program lisingani kungi saruk ama oina ngasi Diulalen da laiba Children Home da Interaction Program ama pangthokrai loinana college ki maikaidegi chana thaknaba polam yauna sel gi tengbang su pikhi thoramadu da saruk yakiba Teachers Education DM gi Assistant Professor Dr. T Surendrona tungi asa chauna leiriba Children Home gi angang sing asibu yokhataba yade haibagi wakhalonda ngasi gi asigomba thoramasi pangthokpani haiki Asing ngasi yam nungaijai asigum angang sing asi akhoi mamang da su yam lakare adubu una ba khudong saba phangde asigum program sen basina oja sing lakadaba tungda training sing asina chumna tagi angang da na sigum angang mayam sing asi su mioi bani moisu aphaw mi mo oi moisu yokhata yade habi wakalon pham sin laksabani tasengna moi wakalon sing si so mi oi ge habi wakal lei adubu mokoi da support tawina ba leitabana maram orga moise nungai tana lerami adubu aikoina moi se handshake tawdana konbi dana adagi appreciate tawidana tawbidagi moi acho mi am oige sei sake sirma kumge acho wa scientist oige oja oige haibana chingba wakal maya phongdoraktuna moi ge nungai taw mayam singna khoi kon ge na ngasi afam sida lakchabani Matamama ki muknada lakna fana ngam khidraba hozai daningar ki chahi chamaga mari suraba ahal ibungo huyam chawwa ngasi su hingli ngasi gi laina laichat masak khangdraba amadi manung matam chadana punsi mangnaraba matam masida mahakna ngasi fawba hingba ngamlibasi chinjak amadi masabu Jackson Jabana achawa maram oiri hiramasida aikhogi Assamgi Bureau Chief taki akhanaba paudam ama Hek jengda sinjena kusul kumen tanang fajaraba halasi asam manungchana hojai dhuri nagargi sahi sam mari suraba uyam saubani samaga mari hune ningthauga maltiga eba pogo adena ai asam ta le aja pogo ke matung inna lai Masagi sahi sam mari sujarabasu hauji ahalasi masamawu khingna hingli ahalasina phongdorko matungina miyoibuna punsi sangna hingduna leinanabagi khwarigi marubadi abhaba makhagi sinja matamamagi maitai mukna sanabada lakna phanaba ngablam khidraba maming leraba halibungo huyam chawba sahi kayamasu hingkhiba yabagi thadba leiri na sadaduna thadadana wa khankidana hey shinguro gallo mai la wa je mayam thabidana aduna pai Batangan kalwi nahawen ni
matamdagi maiku sinaduna lakrabassu chemical yaudaba sinjak saduna lakhiba amadi masa cheksinna thamjarakhiba maramna ngasi phawbada halasi masagi chahi matangdagi yamna naha oina uri ngasi chemical saiba marama singna oyakiba laina lachat amadi manung matam chadna punsi mangnari basigi matangda alla sina pedaba phongdorakhi hanana hawi ojike samjame aduna ai yam chade mana adale haw sinba pamjaba amadi mabhimara luna nan shata pamjaba ahlibu huyam chawba masagi chahi samna mai sujarbasu camera gi mamangdadi phirep chumna leptba yadi satam mahanba yadi habagi wakhal ngasi su sapchana leiri ngasi gi melna thajabagi chahi matang lan hingi bahal sina ngasi phawda magi imung manungda maku senabagi awaba sitheng amata pi khiba leitri hingbagi thak manadaba miyobagi punsi khongsatni masa masu singbu lai laisu tamanaba solagi mamawi bikiana nongyu nungsa marakta kaithel thoktuna potpham phamli asingba mama pawi basingbu masa singna mirabi bahayasi laibak thibari hauzik hangninga eriba wahangdi tungi punsigi thajaba mata leitraba ahlibu huyam chawabu masa mama omadi masusina laimakni khana nungsina loina bini adubu taimangi punsi singli leiriba supnagi chahi matang khajitang leitharpagi damak college thamjinbiriba mama pawi makoina mi oinanaba mapunsi kathokraba masa singi phamda ningamdaba amadi thamoi sokpagi mapi taramloidra haibasini malem ngasidi digital oracle khudomina sokpada world mafam kaya uri amasung khangli high class branded oraba fizol luxury car gi matamasida achamba punsi marela hingbagi ngasi mirolna pamnaraktre ngasi ekoi mari mata khakta natna imung manung phawba kamnarakli ngasi sel parabasu haksangna bu phatradi karisu mamal laiti ngasi ai nang kaunaraba sendal lambida sinaraba matamasida sokhatpana matom lon khrabasu hingbagi mahaudi walakli cameraman kasam manglem galoena hamantam rangtham Times of Manipur huzai Lions Club International District 322 Digi Tara Marirak Shuba Annual Region Conference Manipur Region ngasi konung lampakta laiba lamyan basanglenda pangthokrai Lions Club of Imphal Leimarol Moirang amade Imphal Global na yumbu oiduna pangthokhiba conference aduda Manipurda laiba Lions Club kuntranipa na saruk yakhe pangthokhiba conference aduga mari leinana conference asigi chairperson Dr. TH Gauravishuna pangthokliba conference asina lamdam masida leiriba Lions Club ki member kaya thengnabagi khudongchaba do piragani Lions Club ta nauna kongdaraklaba kayaga sakhang maikhangnabagi tanja adusu conference asina piragani haki handaki sahigi sokhoi Lions Club of Morang sponsor torpa nga ma district and multiple la pastor ne international jokra haji international ki rijala hai doctrine aduga mamanga amukta Lions Club International na sahi samaga ni sur awa sibawda akhoi nga sibawda amukta tawdriba Lions Club of Manipur gi itihas hoba India gi itihas hoba makalai karino haragati Lions Club Morang na sponsor toba angang ani khak batang sahi budi kanai angang ani khak na grand prize winner na prithvi gi Lions Club International gi fast ta kiba ani rak shukre Ani club amana ani rak puthok pasa never happened in the history of the Lions Club International. Thasigi taret fawba chathagadaba DM College of Arts ki humfutara marirak shuba college swek lesini kungi manung channa humfutara marirak shuba annual Frasers social meet ki thoram ngarang higher and technical education ki commissioner M Hare Krishna na athoiba mithunglen oina saruk yaduna hongdokkhre Academic Ethics and Higher Education haiba thimda pangthokodoriba humra marirak shuba annual Frasers social meet adu hongdokpagi thoram aduga mari leinana college asigi general secretary M Motang Maringna thoramasi academic ethics amadi higher education bu chawkhatpa amadi hena afaba oinabagidamak pangthokpani Mahailoisang singda tangai fadana infrastructure library gi staff university asigi graduate amadi postgraduate ta takpiriba oza singi masing awat padu yengsinbinaba athoiba mithonglen gi pukning singsinki
Sana konunggi chahigi masil ama oriba lamta thangza hanbada pangthokpa kurak lamtai bagi thoram ngarang pangthokrai thoramasi hanbada khurai ahong pungda mathangda kongba saudong pungda mathangda tera wangthoibi pungda utra sanglen sing laifam lakpa luploi sing Custom Secretary, Publicity Secretary, Maichau Atonba, Amaiba, Pena Asaiba, Amaibi Amadi, Miyam Yauna Pangthokpa thoram adu Kakwa Lamdai Pungda Lushinki, Thoramasi Maru Oina Lebak Ningtho, Lebak Miamgi Chahi Asigi, Afa Nungainaba Puraknaba Pangthokpani. Horticulture and Soil Conservation Bisnupurna Sinduna Pradhan Mantri Krisi Sinchaya Yojana PMKSY Lisingni Taramapan Kungi Makada Beneficiary Singda Water Pump Set Yenthokpaga Loinana Sprinkle Installation Tauba Amadi Micro Irrigation Gi Matangda Awareness Training Program Ama Ngarang Wangu Mamang Leikai Community Hall da Pangthokrai Thoramga Mari Lainana Kumbi Kendragi MLA S Bira Singna Chahi Kayagi Mamangdagi Kumbi Kendrada Ising Marang Kaina Chahi Chuppa Fangdabana Maram Oiraga Mahi Marong Kaya Thaba Fangdana Lakli Low Lo Kraba Matung Lobuk Sing Ariambada Mangduna Sizanadana Lady Adobo Ngasi Yeliba Water Pump Amadi Sprinkle Set Sing Ngasi Sizanaraga Lofam Kharadi Kumbi Kalen Naidana Low Uba Yaragani Mahi Marong Puthokpa Ngamlagani Haki Mandal ki side amasung farmer ki side tagi punna hona minaduna ngasi ekhoi farmer tara ka humdoida nabagi thorang ama hoje ekhoi tawjare Turema Panda Laiba Kogi Lomi Praja Singasina Kogi Arela Skim Dagi Puto Jinkalaga Kogi Taj Sing Pibanatana Koi Yamehena Prajada Kangam de Arubunga Sidagidi Asigumba Kogi Sing Shekoina Jinkalaga Sigumba Shai Shaina Arway Bagi Singke Madonga Sidagidi Hona Pangmanga Magani Horticulture and Soil Conservation ki District Officer B. Premjit Sarmana Water Pump Set Amadi Sprinkle Set Asina Masibu Fangliba Lomi Adukhak Natana Mafam Hongduna Waithok Waisin Tauraga Ising Tangba Matamda Pambi gi Mathong Taba Ising gi Changdo Piduna Chathok Maying Tadana Ba Yai Masimak Scheme Asigi Pandamni Lomi Singnasu Masigi Kanaba Mapung Fana Fangba Hotnamisi Haki Tanglaba isingi matam asidi ising kharadangna yamdaba isingi quantity kharana ekoina pambi gi darkar leiba isingi chang adu piba loina na masing lofam yamna ekoina paksana hariba pumping set asi season naraga irrigation system piba yabase yamna choba hariba scheme sigi makhada ekoina mai pak amani haina ekoina lojaba yai Matanggal Logzari Admission open. The Knowledge Home Boarding and Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Adom ki angang na school da kari tauri, oza na kari takpiri, yum da giyama di office da giyam na laina, live class yengba yaraba status agi ahanba, school and daycare, tiny fit ki oina admission hauzare. Backless school, CCTV camera, safe and secure, healthy breakfast and lunch at school, highly qualified and caring staff, creative activities and educational games, interactive learning through music and movement, 50% less on admission fee for the first 20 students. Contact Tiny Feet, Malom Bazar, Tuliyaima. Lions Gym Health and Fitness. Competition kayada mana kaya fanglakraba well-qualified trainers singi makhada hangdokchaba khutlai matik chana leiraba amadi nupa nupi punna sanaminaba yaraba gym ne. Admission fee ₹500 only. Monthly fee ₹500 only. 1 year ₹4,500. 6 months ₹2,400. 3 months ₹1,300. February thagi oinadi admission fee logjaroi. Pollution free location oiraba amadi tha ahum khudingi free health checkup ki khudong chabsu pijari. Ngasi maglengsin biro Lions Gym Health and Fitness. Kwa Kaithel Haino Khongnembi Pukri Mapal. Contact number
7005687478. Break matungda nokchari makhataba pau pizari Social Audit Agency na Kumbi Kendra gi manungba Wangu Gram Panchayat Moirang City Block ki Kumjali Singni Tarani Pan Taramapan gi MGNREGS PMAY gi Social Audit Gram Sabha ngarang Chairel Mangzil Community Hall da pangthokrai Tharomadu da saruk yakiba Bishnupur District ki Social Auditor TH Panchakumar na Gram Panchayat asigi miyam na matam chana Gram Sabha yawa laktaba masagi khusuman khangzadaba si laibak thibani Gram Panchayat amagi chawkhat thaurangi thabak singda miyam na mapung fana saruk yaraga thabak khudimak mai pakani aduna GP ge chawkhat thaurang khudingda miyam su saruk yabiu haki Kadoriba tabak thoramsingdadi ward sabha gram sabha da approve tobo tabak tum katang chubiraga hena chawkhatpa hena nungai faba khungang ama oibada hena praja singge achobo thodang lei amasung masa matomda laksagani duty khangagdi masagi right masana tanbada kiroi habajima social audit mai degi thamjaram ge duga praja singge achobo thodang yaudrakadi social audit tobada akhoige kaidonung da khoine hena afaba mai ge romda achumba lambi da propangam loi habajima social audit mai degi thamjaram ge All Assam Manipuri Students Union Karimganj District Committee gi amadi Karimganj Thangta Association asintuna nupi macha singi oiba block level self defense thangta martial arts training program ama ngasi Pathar Kandi da leiba Adarsha Vidyalaya da pangthokrai Hozai gi Gauranagar da leiba Maitei Leipak Panchayat na Sinlangduna ngasi Hozai amasung Langka gi Oza kaya pulaga chahi gi mifamlen pangthokrai Maitei Panchayat asina Langka Hozai lamdamda Samaj amasung Nat Sankritan chawkhatpagi lamdangda ngasi su chawraba thongdang loduna lakli ngasi gi thoramda Ayukta RK Manisana Firal Chingkhatki amasung Panchayat Sibu Luchingbiramba Leikidaraba Singi mafamda Oza Beni Babuna Luchingduna Miam Haile Katki. Dahi home subagi ram adi agoi kumudi susindokwa adu subna ojai langka tuna agoi panchayat sidi punna mi phamma phamdana tasya naba mayam sem tawina kuning sin manana Brahma Sabha amadi sangitna chingba Oja sing punna moglo ni punna phamina dana adi kogi panchayat sibu manging thana tawkan naba tawi tamakta ngasi mi phambase kaujabani ngasi ayu phong khiba pau che singda kari maru ba pau yok khibage habdo mem puna mieng tamnasi Lamjingba Times Median da hoba upambi sihlambada Chief Minister Mai Hongna Saukrai Laingak Laitabagum Chathariba Thawong Hakchina Lawi Coronavirus More Hospital da Dr. Singh Police Singh Mifam Pangthokrai UPSC MPSC exam da Maitei Mayek da Thaba Yahandrabadi Laingak na Daida Pugadabani Desam Hanagi Chandel ADC gi chairman gi mathakta court na charge frame tawkhrai Sangha Express NSCN IM na Thinthahale RN Ravi Manipur yauna awang nongpoki state marida delimitation Chayol Mari Sangdok Pinaba Supreme Court ta Haizakrai Poknafam Awang Nongpoki State Marida delimitation ki thabak sing paikhatpada center na ayaba pire IM na matam thintanaba thausul chathaduna leire Framework Agreement ta Firal Constitution Sheer Sovereignty yaude RN Ravi Deni Saizagi mafamda ikai khumnaba utkrai Naharol gi thodang Mahak masamak na thakiba upambi sirambada CM Mai Hongna Saukrai Leibasi mapu pandabagumna Tauningbata Tauba Yaroi Chief Minister Chandel gi former ADC gi chairman trial Chathanaba court na charge frame tokrai Amju gi special general body meeting pangthokrai Education system da homework culture asi tokadabani Radheshyam Huyen Lanpao Manipur yauna North East ki state mari delimitation tawbada ayaba pikrai MCSCC main exam lisingani taratarok kakthatkiba high court ki order challenge tawraklei Sana Laibak Miyam gi ihona lisingani nipan dagi yaithokhiba Manipur gi delimitation gi thabak haunaba president na ayaba pikrai Tampaki constituency ahum dagi manga fawba manglaba yana leire IMbu matam pumbada ngaiduna leiba ngamloi RN Ravi Upambi Sihanbagi Chief Minister Mai Hongna Saukrai Ichel Express
National Highway ki lambi sembada road meridian da horiba mapung faraba u kaya kanglambada Chief Minister mai hongna saukrai. Manipur Official Linguist Act athubada chana hanaba cabinet mifam pangthokadabani desam. Jiribamda chayol ani chatharakhiba news reporting courts loisinkrai. High Court na review petition lausinkrai. Iraibak Median da hoba upambi sing silambagi Chief Minister saukre mapu pandabagum tauningbada tauba lengak na hakchin lawi. Manipur gi Rajya Sabha seat amagi ruling amasung opposition na mirep thagat naba poram yatpa hokrai. Education sector chakwat hanbada oza singi thaudang chawi. Loislak pada maru bapa amukana pizari. Lamdam asigi miyamna ana yaurpa matamda mapanda chatlaga layengbagi chang hantharakle haina Manipur Legislative Assembly gi Speaker Y Khemchana phongdokrai. Malemgi lamkoiba kayagi pukning chingsiliba tharon kef lengangna henba midyeng thambagi mathau tari. Amade Imphal West District Police Commando na miyoi ani lupa crore taruk henbagi brown sugar ga kona na fagat kray. Hauziki oinadi TOMTV na pizaba Manipuri Pau loizare miyeng tabiri basingbo amukana khurumzari.